ngasisu Manipur da nauna miyoi nifumathoi COVID-19 positive oire masigi manungda miyoi taret amadi Central Armed Police Force tagini aduga lemhauriba miyoi kunthra mari asigi manungda miyoi kuntaret amadi local transmission ni hairi ngasi nauna positive oiraklaba sing asi tharga state asida COVID-19 gi apunba confirm case lising ahum ga chamapan marphuni thoi sukre masigi manungda miyoi lising ani ga chani kunthra mathoi recover tawba ngamkhre aduga miyoi lising amaga chatret kunthra mapanna active case ta lairi hojik phawda laisat asina miyoi tarani thoi siankhre ngasi nauna positive oiraklaba sing asi Imphal West tagi tarahumdoi Thawal tagi taruk Imphal East tagi ama Surachanpur tagi ama None tagi manga Kakching dagi ahum amade Kamjong dagi mari ni hairi haukiba pung kunmari asigi manungda miyoi humdra taruk laisat asidagi phaduna discharge tawkhre hairi aduga atoppa pawmana JNB Bishnupur gi quarantine center da chathariba thawong asida miyamna mi painare Bishnupur district ki institution and quarantine center oiriba JNB Bishnupur da school authority na school asigi staff sing bu kaushinduna quarantine tawriba inmate sing amadi staff sing ga punna thaminari basi yamna chumdaba amadi miyam da khudong thiningai oiba thawong ama oiba tanatana miyamna mi paiba poknare thawong asida akoibada lairiba kairoi lekai amadi miyam da COVID-19 gi laina laisat asi sandorakadra haibagi akiba ama chauna pokhale hiram asigi matangda mari leinaba district asigi deputy commissioner amadi district asigi COVID-19 thenganabagi in charge su oiriba health minister na khodaktagi miyeng changbi duna darkar oiba thabak lokhat pinanaba education and cultural health organization eco Bishnupur gi secretary na paumi singda phongdorli hauzik campus amatada quarantine tawriba inmate singa staff singa punna thamjiliba asida oja amadi staff singdi tangai phadaba kayadagi kairoi lekai da adumak tholai hingbada changdaba yadaba chanaba polam kaya leinabagi damak kairoi lekai gi dukan sing amadi Bishnupur bazar da lakli paramilitary force amadi security force singi marakta masing yamna pulup COVID-19 positive oiribasi punna leiminabadagi thorakibani JNB school asida leiriba staff amadi oja sing asi hena kiningai oiribadi quarantine tawriba inmate singa punna leiriba asini school authority na karigidamak staff amadi oja singbu namduna kausilibano haibasi achauba wahang ama oiri oja sing asina mahiroi singidamak online class adumak chathaduna leiribani Novodaya Vidyalaya Samiti natraga Central Government Authority na karigidamak staff sing amadi oja sing kausilibano aduga asigumba wafam leirabasu school asigi principal na mafam asi institution and quarantine center oiri haibasi karigumba paw ama tapi dabano haibasi hangingai oiba angak bawahang ama oiri sathariba thawong asidi lengak amadi miyam na COVID-19 thenganaba semliba SOP guidelines sing amadi disaster management act amasung law sing adu phongna singna duna thugaire Laikai club ki volunteer singna hona jariba kaya asi aremba tahale sanglaba matam kaya asi laina laisat asi thenganabagi damak lockdown curfew chathaduna miyam gi hingnabagi shu nomba amadi chathok chasin thingduna leptuna lakhibani masigi manungde school college amadi university singda laik tamba lepa office sing tangai phadana staff khara tamak ka duna laglibani Maramaduna thasigi tara manga phawgi manungda quarantine center lokthokpa natraga staff oja sing lokthokiba natrabadi lamdam asibu laisat asidagi kannabagi damak makha taba khongjang changsinaba sem sare hairi aduga top pawmana COVID-19 na laikhidraba singi poloipham awasingi awang thangbada sembiganu upabro Baruni Singkhong laiba Imphal East ki Porompat subdivision na konba awasingi awang thangbada laiba mafam amada COVID-19 na positive oiduna laikhidraba miyoi singi poloipham mass grave ama semgani haina sarkar na lokhaliba khongthang asi United Porompat Baruni Road Organization Upabro na yaningdaba phongdorli Upabro ki president Thoksom Surchandra Singha na press ta thadokpa serol asina hairibadi Manipur ki district khudingmakta ching yamalai adubu Imphal East ki Baruni Singkhong da leiriba ching macha asida lokhalakliba sarkar gi khongthang asi karino haina hangningai oiri Imphal East khaktani sing yama leijadaba Manipur gi atai district singdi sing marang kaina leije masa gi district ta puduna poloi ningdabagi maram karino hairi serol asina hai matam kaya gi mamangdagi claim tawdraba asiba hakchang khudingmak sarkar gi order na minu thongda leiba poloi pham asida poloi duna lagli COVID-19 ga mari lena sikhiba khudingmak su mafam asida poloi bada kari akaiba leibage miyoi amata asiba hakchang adu puduna satningloi COVID-19 gi maramda khang heiraba expert kaya amasu tana biduna laina asina leikidraba hakchang sing puduna kochet chatpa asi phatte haiba khantha jahaningi afaba oigani haibadi thajade
लेखिद्रबसिंग मिनुथोंग द पोलोय बिउ नत्रगा रिम्स अमसुंग जेनिम्स की ओइबा इलेक्ट्रिक क्रिमिटोरियम अमा थंबिदुना अरोइबा मथौ मंगम पांथोक बिउ अदुम तौरबदी खुदोंग चादबा कयादगी ngakthokpa ngamgani masi pangthoknabagidamak mioi kharasu sarkar gi oina thabak phangani masa masa gi dharma gi oiba chana kanglon gi matungina phumdaba yade hairabadi baruni singkhong na taba khudong chagadaba yenglaga atopa mafamda sinbiu उपब्रो न थमलिबा वाफम खरा असि फै फते चुमी लाली हाइबा अखंग अहि सिंगना खनबिदुना प्रजा मियाम द खुदोंग चागदबा वारोइसिन अमा सरकारना पुबिरउ हाइरी अदुगा अतोप पावमना इंटरलोक्यूटर आरएन रवि सिंगदबनी NSCN-IM सही कुलुमदो शुमना चथरकलबा नागा पीसटोक असि आरएन रवि इंटरलोक्यूटर गी लिसिंग मखादा लाकलिबा अगस्त 15 गी मनुंगदा NSCN-IM अमदि इंडिया लेंगा की अनिगी मरक्ता खुयेक पिनरबा याय हाइना लैबाक सिन थुंगना ngangnaragli हौकिबा सही 2015 दा सेमकिबा फ्रेमवर्क एग्रीमेंट असि हौकिबा ममांग सही गी अक्टोबर 38 दा अरोइबो खुयेक पिनबगी थानाकिबा मतम अदु ngasi हेंदोक्तुना लाख्रबनी हौकिबा मतम खरा असिदा इंडिया लेंगा कमदी NSCN-IM अनिगी मरक्ता चथरगलिबा पीसटोक असि फ्रेमवर्क एग्रीमेंट गी वहौदगी अचौबा अहोंगबा लाखिबनी आरएन रवीना नागालैंड की चीफ मिनिस्टर नेफ्यू रियोगा नागालैंड स्टेट की लॉ एंड ऑर्डर की फिवम असी खम थेंगना फत्रे हाइना फोंदोखिबदगी अमदी NSCN-IM असी आम गैंग अमनी हाइबगा लोइनना नागालैंड लेंगा की थौमिसिंगना NSCN-IM गा मरी लेनदे हाइबा सेल्फ डिक्लेरेशन अमा पीगदबनी हाइबना सिंगबा थौसिल सिंग असी लाखपदगी मतम सांगना सथरकलबा पीसटोक असी सरांगनबा फिवम अमदा पोरकले हाइना NSCN-IM ना आरएन रवि की मथक्ता मराल सिरकली नागालैंड स्टेट की गवर्नर सु ओरिबा इंटरलोक्यूटर आरएन रविबू नागा सिंगना तंगदु लेताबगी वारी सानबदा इंटरलोक्यूटर ओइबा तोखंदुना अतोप मियोय अमा हापकदबनी हाइदुना सेरोल अदुना मखातारी सेरक्सिदा NMGP नागा सिंगी अपुनबा कांगबु अमा ओरिबा सिना पीसटोक असिगी मनुंग सन्ना नागा पॉलिटिकल इशू सेटल तौबदा मखोयगी वाखलोन थमनबा तोंगान तोंगान मफम अमा पीगनी NSCN-IM की फाइनल सेटलमेंट तौबदा NMGP यावररोय हाइबगी थाजबा अदु महात्ना थमकी सैरक्सिदा हौजिक चथरिबा NSCN-IM अमदी इंडिया लेंगाक अनिगी मरक्ता तंगदु लेताबा इंगसिकपगी वारी असि अरुणाचल प्रदेश असम अमदी मणिपुर गे अपुनबा रिप्रेजेंटेटिव सिंगा लोइनना खनरबा यारी हाइनसु फोंदोकी लूरीबदी हौजिक पीसटोक असिगी अचौबा वारोसिन अमा ओइगनी हाइना पानरिबा फ्रेमवर्क एग्रीमेंट असि अतेनबा मतमगी मनुंगदा लोइसिनबा ngamgadoribara हाइबसिनी NSCN-IM की सोर्स अमदगी फंगबा पाव अमदा अगस्त 15 दा फ्रेमवर्क एग्रीमेंट की अरोइबो खुयेक पिननबा नुमित ओइगनी हाइबा लैते हाइना फोंदोरगली अदुगा अतोप पाव अमना डॉक्टर जी.डी. रामसिनचुमबो प्रोफेसर ओइना खलगले हौजिक इंडियन इंस्टीट्यूट ऑफ टेक्नोलॉजी रोकी दा एसोसिएट प्रोफेसर ओइना थौपुरिबा डॉक्टर जी.डी. रामसिनचुम एलएस रंजनबो इंस्टीट्यूट असिगी बोर्ड ऑफ गवर्नर चेयरमैन सेलेक्शन कमिटी ना प्रोफेसर ओइना खलकपबु यूनिवर्सल विजन इशोक मणिपुर की डायरेक्टर आइस रोमेना हराउ तयाम्बा फोंदोरगली प्रोफेसर ओइना खलकलबा मणिपुर मचा डॉक्टर जी.डी. रामसिनचुम असी यूनिवर्सल विजन इशोक मणिपुर की सीनियर आर्टिस्ट कम प्रोड्यूसर ओइरी आर्ट एंड कल्चर टेक्नोलॉजी की लमदा नेशनल अमसुंग इंटरनेशनल के थाकता मना कयारक फंगलखरे स्पोर्ट की लमदा कुंफू अमदी किक बॉक्सिंग की ब्लैक बेल्ट नेशनल जज अमसु ओइरिबनी हाइरी अरोबदा पॉपुलर न्यूज लीडर की वीडियो बु यंगिरि पु खुदिंग मकपु थागचरी।